mayambu wari Taminasi channel na taramna oksari. Chathazarakliba wari paring asida ngasi mayamgi maphamda puduna laksariba wari ki tangkak Torbung Sadanba. Wari asilizabada soikilan kiba yaukiba thoklabasu mayamna ngakpigani. Karisu laitaba charai phigi wahaudagi manawi bungo singkhuna hatel haibana magi pana pambom oiriba khunthak panagi makok nongyai khambagi mangnaba wakhal khanba horakle. Chahi tare chupna khunkha panana maithiba piduna laklaba khunthak panabu kige leibak mimangda mai pakhanba ngambasi khambanani khangna khamba lairabadi nongbanda mamom langlen thazaba yaroi daure khanbadagi fattaba wakhalna lamjing oiduna nongbanbu kauraga khamba hatnaba mapu manai lona wa tanaba horakle. Fatta lausing chawba kongyamba napal karaba nongbando mukna tubagi nungaitabane lamjel pobagi sauningbane kaw phabada ikaiba nangbane tumba chaba khangdaba makhai khamba mangnanaba singe khanduna lairibani. Hantak manawi bungona khambabu sauduna inthoklaga magi michang oirakpa asida magi ningba thunglagani mazaibe mathoibisu soidana makhutta taragani khallubada nongbandi makhutna korau nongmadol lamba phangbagom nongairi. Mapu manaina tarek tara thokna khanaraga ningthau khanghandana chawbo thonglen tahandana khambabu yaurau sadalusi haina lona kauraga yabi mathwai lausi lepnare. Wangon ningthauna khunthaki dolai paba thaduna hayeng ayuk anganbada torbungda yaurau sadanba chattaba yade khambabu kanglada nganta karao haina pau pihallure. Dolai pabagi akanba paudu tabada marau chawba wangon ningthauna hayeng torbungda sadanba chatkani haina dolai paba tharaklibasi ichemdi pai manungda chingnadaba ngamde. Aduna mapu yathangsu kaidanaba ichemgi chingnabasu koknaba hayeng torbungda yaurau sadanba chatpasi nongyai natomta chatkanu nabai bungo hauraga chatminau hairakpa machemgi wadu khambasu yaningle. Numidang wairamda mabai phairoi zambagi manakta chattuna hayeng wangon ningthauga torbungda yaurau sadanba chatpada ibaisu yaubiyu haizaki. Maselgi pai manungda chingnaba wafamdu tabada mabai phairoi zambana harau yabirabada khambasu mathwai nungaina mayumda halai. Nonganbagi ayuk yenda anganbada wangon ningthauna manai chanba nongbanga loinana yangoi sagol tonglaga kanglagi sumangda khamba lakpa ngaiduna leikhi. Nongyai khambana mabai phairoi zambaga yangoi sagol amamam tonglaga kangla tana lakpadu ubada ningba kairaba wangon ningthaudo mapukningda sauninglabasu phongdokpadi yadabanina phairoi zambada khana yenglai. Madu ubada masel mabaidu wa machet amata ngangnadana lona yengnaduna nokchai. Handak wangon ningthauna torbungda sadanba chatpadi khambabu yaibi launaba sarau sinaduna chatpanina yaurau sa phanaba matik chaba khutsu khutlai pude manai masal kanasu loinade. Wangon ningthau nongban mapu manaina mang tharaga khamba phairoi zamba masel mabaina tungda laptakna thogalgi mawongda illi. Asumna makhoi marina wa ngangnadana tumin lakpana lamlen torbung lamzau yaurabada wangon ningthau nongbandi sa phage khandabanina pamel uzau makhongda phamduna pothare. Khamba phairoi zamba masel mabaisu khara chathoklaga ukhong amada phamduna wari saduna leikhi. Asumna ngaihak potharaga mapu manaina yangoi sagol chinglaga mang thana chatlibadu masel mabaina tungda laptakna inai. Asumna leptana lakpana torbung lamyai yaurakpada ikhang khanghaudana chawraba lamok ama wangon ningthau tamna hochillakpadu ubada nongbandi nathaiduna leikre. Chawraba lamokna apanba leitana mabu tamna chensilakpadu ubada wangon ningthaudu kibana yanglengin humang kare. Wakhal lausing mangkhiduna makhutta pairiba ta leipakta takhiba khanghaudre. Tungda laptakna chatliba khambana chensilakliba lamoktu ubada makhutsu tadu khudum chetna pairaga thuna yangna chensilaktuna wangon ningthaubu makhut oina inthoklaga lamoka mayoknare. Sathengnabada akiba leitaba khambana masabu yet oida leithok leisin tawduna lamoki mapangal lauthokpa horakle. Lamoka khambaga uru lainaduna leibadu ubada
ꯃꯁꯦꯜꯒꯤ ꯃꯇꯦꯡ ꯄꯥꯡꯒꯗꯕꯒꯤ ꯐꯩꯔꯣꯏꯖꯥꯝꯕꯁꯨ ꯃꯈꯨꯠꯁꯨ ꯇꯥ ꯄꯥꯏꯔꯒ ꯃꯤꯀꯨꯞꯅ ꯍꯨꯝ ꯁꯦꯟꯅꯗꯨꯅ ꯂꯩꯔꯤ꯫ ꯈꯝꯕꯒꯤ ꯃꯄꯥꯡꯒꯜ ꯃꯊꯧꯅꯥ ꯎꯕꯗ ꯃꯄꯨꯛꯅꯤꯡꯗ ꯊꯥꯒꯠꯂꯕꯁꯨ ꯃꯄꯥꯟ ꯊꯣꯡꯗ ꯌꯦꯡꯂꯤꯕ ꯋꯥꯡꯉꯣꯟ ꯅꯤꯡꯊꯧꯒꯤ ꯑꯁꯥꯎꯕ ꯃꯤꯠꯌꯦꯡꯗꯨ ꯎꯕꯗ ꯐꯩꯔꯣꯏꯖꯥꯝꯕꯅ ꯅꯨꯡꯁꯤꯗꯗꯨꯅ "ꯁꯦꯂꯧꯔꯦꯟ, ꯅꯍꯥꯛꯅ ꯅꯄꯥꯡꯒꯜ ꯊꯣꯛꯅ ꯁꯥꯊꯦꯡꯅꯗꯨꯅ ꯃꯕꯨꯛ ꯐꯠꯇꯕ ꯃꯤꯒꯤ ꯌꯥꯏꯕꯤ ꯃꯊ꯭ꯋꯥꯏ ꯀꯟꯅꯕ ꯀꯔꯤꯒꯤ ꯍꯣꯠꯅꯔꯤꯕꯅꯣ? ꯎꯀꯥꯏ ꯀꯥꯞꯄꯗ ꯅꯍꯥꯛꯄꯨ ꯇꯦꯜꯅ ꯇꯝꯗꯨꯅ ꯌꯥꯏꯕꯤ ꯂꯧꯒꯦ ꯇꯦꯝꯁꯤꯡꯅꯈꯤꯕꯗꯨ ꯀꯥꯎꯔꯕ꯭ꯔꯥ?" ꯍꯥꯏꯔꯛꯄ ꯃꯕꯥꯏꯒꯤ ꯋꯥꯗꯨ ꯇꯥꯕꯗ "ꯀꯔꯤ ꯋꯥꯅꯣ ꯏꯄꯥ ꯏꯕꯨꯡꯉꯣ? ꯐꯠꯇꯕꯅ ꯐꯠꯇꯅ ꯑꯗꯨꯝ ꯂꯩꯖꯁꯅꯨ꯫ ꯏꯁꯦꯜ ꯏꯕꯥꯏ ꯌꯥꯎꯔꯤꯉꯩꯗ ꯋꯥꯡꯉꯣꯟ ꯅꯤꯡꯊꯧꯅ ꯌꯥꯏꯕꯤ ꯃꯥꯡꯂꯕꯗꯤ ꯂꯩꯕꯥꯛꯅ ꯀꯔꯤ ꯍꯥꯏꯈꯤꯅꯤ? ꯃꯄꯨ ꯃꯣꯏꯔꯥꯡ ꯅꯤꯡꯊꯧ ꯃꯊ꯭ꯋꯥꯏ ꯅꯨꯡꯉꯥꯏꯔꯣꯏ." ꯈꯨꯝꯅ ꯈꯝꯕꯗꯤ ꯂꯝꯃꯣꯛꯀ ꯁꯥꯊꯦꯡꯅꯕ ꯂꯦꯞꯈꯤꯗꯦ꯫ ꯂꯝꯃꯣꯛꯀꯤ ꯃꯄꯥꯡꯒꯜ ꯁꯣꯟꯊꯔꯛꯂꯦ ꯈꯪꯂꯕꯗ ꯈꯝꯕꯅ ꯊꯨꯅ ꯌꯥꯡꯅ ꯍꯣꯠꯆꯤꯜꯂꯒ ꯇꯥꯅ ꯂꯝꯃꯣꯛꯇ ꯅꯝꯗꯨꯅ ꯊꯤꯜꯂꯦ꯫ ꯂꯝꯃꯣꯛꯇꯨ ꯂꯦꯡꯕ ꯉꯝꯗ꯭ꯔꯦ꯫ ꯈꯝꯕꯅ ꯈꯨꯠꯂꯩ ꯊꯨꯅ ꯇꯥ ꯁꯠꯂꯒ ꯃꯐꯝ ꯍꯣꯡꯗꯨꯅ ꯑꯃꯨꯛ ꯅꯝꯊꯤꯜ ꯊꯤꯟꯕꯗ ꯂꯝꯃꯣꯛ ꯌꯥꯏꯕꯤ ꯃꯥꯡꯂꯦ꯫ ꯂꯝꯃꯣꯛꯅ ꯁꯤꯗꯨꯅ ꯇꯥꯔꯕꯗ ꯂꯥꯞꯅ ꯀꯨꯝꯍꯩ ꯌꯦꯡꯂꯝꯕ ꯅꯣꯡꯕꯥꯟꯗꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯂꯩꯄꯥꯛꯇ ꯇꯥꯔꯤꯕ ꯃꯅꯥꯎ ꯏꯕꯨꯡꯉꯣꯒꯤ ꯇꯥꯗꯨ ꯈꯨꯟꯒꯠꯂꯒ ꯄꯥꯏꯔꯤ꯫ ꯇꯥꯗꯨ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯔꯒ ꯋꯥꯡꯉꯣꯟ ꯅꯤꯡꯊꯧꯅ ꯈꯝꯕꯗ ꯑꯣꯟꯁꯤꯟꯗꯨꯅ ꯆꯩꯔꯛꯏ꯫ "ꯍꯥꯏ ꯂꯝꯖꯥ ꯃꯆꯥ, ꯏꯈꯨꯠꯅ ꯍꯤꯡꯅ ꯐꯥꯔꯒ ꯁꯤꯡꯉꯨ ꯊꯥꯡꯖꯤꯡ ꯂꯥꯏꯗ ꯆꯪꯅ ꯁꯔꯦꯜ ꯆꯟꯒꯦ ꯈꯜꯂꯝꯕ ꯂꯝꯃꯣꯛꯄꯨ ꯑꯩꯒꯤ ꯏꯋꯥ ꯇꯥꯗꯅ ꯀꯔꯤꯒꯤ ꯅꯪꯅ ꯌꯥꯏꯕꯤ ꯂꯧꯔꯤꯕꯅꯣ? ꯄꯂꯦꯝꯅ ꯅꯥꯎꯌꯣꯛꯇꯕ ꯄꯟꯊꯧꯅ ꯃꯥꯡꯁꯣꯛ ꯐꯝꯃꯦꯟ ꯐꯝꯗꯨꯅ ꯋꯥꯔꯛꯇꯕ ꯆꯠꯅꯕꯤ ꯊꯧꯒꯜꯂꯣꯟ ꯈꯪꯗꯕ ꯂꯝꯖꯥ, ꯅꯊ꯭ꯋꯥꯏ ꯀꯟꯖꯧ" ꯍꯥꯏꯅ ꯃꯈꯨꯠꯁꯨ ꯇꯥꯗꯨ ꯈꯝꯕꯗ ꯊꯤꯟꯒꯗꯕꯒꯤ ꯊꯥꯡꯀꯠꯂꯛꯂꯦ꯫ ꯃꯗꯨ ꯎꯕꯗ ꯐꯩꯔꯣꯏꯖꯥꯝꯕꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯈꯝꯕꯒꯤ ꯃꯥꯡꯗ ꯂꯦꯞꯂꯒ "ꯃꯅꯥꯎ ꯏꯕꯨꯡꯉꯣ, ꯆꯥꯎꯏ ꯉꯝꯃꯤ ꯃꯇꯥꯒꯨꯝ ꯄꯪꯇꯥꯛ ꯇꯥꯛꯄꯤꯒꯅꯨ." ꯂꯝꯃꯣꯛ ꯎꯕꯗ ꯄꯥꯈꯠꯇꯨꯅ ꯈꯨꯠꯇ ꯄꯥꯏꯕ ꯇꯥ ꯂꯩꯄꯥꯛꯇ ꯇꯥꯕ ꯉꯝꯗ꯭ꯔꯕ ꯏꯅꯥꯎ ꯏꯕꯨꯡꯉꯣꯅ "ꯁꯦꯂꯧꯔꯦꯟ ꯈꯝꯕꯕꯨ ꯌꯥꯏꯕꯤ ꯂꯧꯒꯦ ꯇꯥꯛꯄꯤꯔꯤꯕꯗꯨ ꯍꯟꯗꯛ ꯃꯨꯛꯇꯤ ꯇꯥꯛꯄꯤꯔꯦ, ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯅꯅꯥꯏ ꯐꯩꯔꯣꯏꯖꯥꯝꯕꯒꯤ ꯃꯥꯡꯗ ꯇꯥꯛꯄꯤꯔꯕꯗꯤ ꯃꯄꯨꯒꯤ ꯃꯥꯏ ꯌꯦꯡꯖꯔꯣꯏ꯫ ꯐꯩꯔꯣꯏꯖꯥꯝꯕ ꯑꯩꯅ ꯌꯥꯏꯕꯤ ꯊꯋꯥꯏ ꯍꯤꯡꯂꯤꯉꯩꯗ ꯁꯦꯂꯧꯔꯦꯟ ꯈꯝꯕꯒꯤ ꯇꯨꯕꯨꯝ ꯅꯥꯝꯃ ꯇꯠꯍꯟꯒꯗꯕ ꯀꯦꯀꯦ ꯃꯣꯏꯔꯥꯡ ꯂꯩꯕꯥꯛꯇ ꯃꯔꯨ ꯏꯍꯨꯜ ꯇꯝꯗ꯭ꯔꯤ꯫ ꯈꯛ ꯀꯥꯎꯕꯤꯒꯅꯨ ꯃꯅꯥꯎ ꯏꯕꯨꯡꯉꯣ" ꯍꯥꯏꯔꯛꯂꯦ꯫ ꯐꯩꯔꯣꯏꯖꯥꯝꯕꯒꯤ ꯑꯀꯟꯕ ꯋꯥꯉꯥꯡꯗꯨ ꯇꯥꯕꯗ ꯋꯥꯡꯉꯣꯟ ꯅꯤꯡꯊꯧ ꯋꯥ ꯃꯈꯥ ꯇꯥꯕ ꯉꯝꯗꯅ ꯃꯔꯨ ꯂꯨꯛꯇꯨꯅ ꯌꯥꯡꯉꯣꯏ ꯁꯒꯣꯜ ꯇꯣꯡꯂꯒ ꯑꯁꯥꯎꯕꯅ ꯃꯥꯡꯑꯣꯏꯅꯗꯨꯅ ꯅꯣꯡꯕꯥꯟꯒ ꯇꯝꯄꯥꯛ ꯌꯨꯝ ꯄꯥꯡꯈꯤ꯫ ꯃꯅꯥꯏ ꯅꯣꯡꯕꯥꯟꯅ ꯃꯇꯨꯡꯗ ꯊꯧꯒꯜ ꯇꯧꯈꯤ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯇꯨꯡꯗ ꯃꯁꯦꯜ ꯃꯕꯥꯏꯁꯨ ꯅꯣꯛꯅ ꯍꯜꯂꯛꯏ꯫ "ꯅꯤꯡꯕ ꯀꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯅꯦ, ꯏꯀꯥꯏꯕ ꯅꯪꯕꯒꯤ ꯁꯥꯎꯅꯤꯡꯕꯅꯦ" ꯃꯥꯏꯊꯣꯡꯈꯦꯕꯨ ꯂꯥꯡꯁꯤꯟꯅ ꯌꯥꯡꯉꯣꯏ ꯁꯒꯣꯜ ꯇꯣꯡꯗꯨꯅ ꯇꯝꯄꯥꯛ ꯌꯨꯝꯗ ꯆꯪꯂꯛꯂꯒ ꯋꯥꯡꯉꯣꯟ ꯅꯤꯡꯊꯧꯅ ꯇꯥꯂꯣꯏ ꯑꯇꯣꯝꯕꯤ ꯀꯧꯊꯣꯛꯇꯨꯅ ꯂꯥꯏꯖ ꯏꯈꯧ ꯂꯥꯡꯉꯤ, ꯍꯩꯔꯥꯡ ꯃꯦꯠꯂꯨ ꯊꯧꯗꯥꯔꯛꯂꯦ꯫ ꯑꯇꯣꯝꯕꯤꯅ ꯃꯦꯠꯅꯕ ꯍꯩꯔꯥꯡ ꯂꯩꯇꯦ ꯍꯥꯏꯔꯛꯂꯕꯗ ꯃꯃꯣꯝ ꯂꯥꯡꯂꯦꯟ ꯊꯣꯏꯕꯤ ꯀꯧꯔꯒ "ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ ꯏꯕꯦꯝꯃ, ꯇꯥꯎꯖꯤꯡ ꯍꯩꯔꯥꯡ ꯂꯩꯔꯕꯗꯤ ꯄꯨꯊꯣꯔꯛꯎ꯫ ꯏꯃꯣꯝꯅ ꯃꯦꯠꯄ ꯍꯩꯔꯥꯡ ꯑꯗꯨ ꯊꯛꯂꯒ ꯏꯄꯥꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕꯁꯤ ꯀꯣꯛꯀꯅꯤ" ꯍꯥꯏꯔꯛꯂꯦ꯫ ꯊꯣꯏꯕꯤꯅ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡ ꯂꯥꯏꯕꯨ ꯄꯂꯦꯞꯅꯗꯨꯅ ꯃꯄꯥꯗ ꯄꯤꯖꯒꯦ ꯊꯝꯈꯤꯕ ꯍꯩꯔꯥꯡ ꯆꯔꯣꯡ ꯑꯍꯨꯝꯗꯨ ꯄꯨꯊꯣꯔꯛꯂꯒ ꯇꯅꯧ ꯇꯅꯧꯕꯤ ꯅꯨꯔꯥꯒꯤ ꯐꯖꯕꯤ ꯃꯈꯨꯠ ꯊꯧꯗꯜ ꯃꯥꯟꯕꯤ ꯇꯊꯣꯠꯄꯤꯅ ꯃꯄ꯭ꯔꯥꯝ ꯑꯃꯠꯇ ꯌꯥꯎꯍꯟꯗ ꯃꯔꯨ ꯑꯃꯠꯇ ꯄꯛꯍꯟꯗꯅ ꯃꯦꯠꯂꯒ ꯃꯄꯥꯗ ꯄꯤꯊꯛꯏ꯫ ꯃꯃꯨꯜ ꯐꯥꯅ ꯃꯨꯜꯂꯕ ꯍꯩꯔꯥꯡ ꯑꯃꯦꯠꯄꯗꯨ ꯃꯕꯨꯛ ꯊꯟꯅ ꯊꯛꯆꯤꯜꯂꯒ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯂꯗꯨꯅ "ꯍꯔꯥꯎ ꯃꯃꯣꯟ ꯌꯀꯥ ꯇꯝꯅ ꯏꯄꯥꯒꯤ ꯂꯥꯡꯂꯦꯟ ꯏꯕꯦꯝꯃ, ꯉꯁꯤ ꯅꯈꯨꯠꯅ ꯃꯦꯠꯇꯨꯅ ꯄꯤꯊꯛꯂꯤꯕ ꯍꯩꯔꯥꯡ ꯑꯁꯤ ꯊꯛꯄꯗ ꯏꯄꯥꯒꯤ ꯑꯔꯥꯝ ꯈꯧꯔꯥꯡꯕ ꯀꯣꯛꯂꯦ, ꯅꯨꯡꯉꯥꯏꯔꯦ꯫ ꯂꯝꯂꯦꯟ ꯀꯩꯗ ꯄꯥꯟꯕ ꯇꯥꯎꯖꯤꯡꯅꯣ? ꯍꯩꯔꯥꯡꯒꯤ ꯃꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ?" ꯍꯪꯂꯛꯂꯕꯗ "ꯏꯄꯥ ꯏꯕꯨꯡꯉꯣ, ꯉꯁꯤ ꯅꯃꯣꯝꯅ ꯃꯦꯠꯆꯔꯤꯕ ꯍꯩꯔꯥꯡ ꯑꯁꯤꯗꯤ ꯇꯝꯗ ꯄꯥꯟꯕ ꯍꯩ ꯅꯠꯇꯦ, ꯂꯣꯏꯕꯤ ꯆꯤꯡꯗ ꯑꯣꯡꯕꯤ ꯍꯩꯔꯥꯡꯅꯤ꯫ ꯃꯃꯤꯡꯅ ꯆꯀꯥꯎ ꯃꯀꯥꯎ ꯍꯩ ꯀꯧꯏ" ꯈꯨꯝꯖꯩ ꯊꯣꯏꯕꯤꯅ꯫ ꯃꯃꯣꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯄꯨꯛꯅꯤꯡꯗ ꯆꯤꯡꯅꯕ ꯄꯣꯛꯇꯨꯅ "ꯂꯥꯡꯂꯦꯟ, ꯅꯪꯒꯤ ꯍꯩꯔꯥꯡ ꯃꯃꯤꯡ ꯑꯁꯤꯗꯤ ꯏꯄꯥꯗꯤ ꯑꯃꯨꯛꯇ ꯇꯥꯗ꯭ꯔꯤ꯫ ꯀꯔꯤ ꯃꯔꯝꯗꯒꯤ ꯍꯩꯔꯥꯡꯗꯨ ꯆꯀꯥꯎ ꯃꯀꯥꯎ ꯍꯩ ꯀꯧꯔꯤꯕꯅꯣ?" ꯍꯥꯏꯅ ꯃꯄꯥꯅ ꯇꯛꯇꯨꯅ ꯍꯪꯂꯛꯂꯕꯗ ꯊꯣꯏꯕꯤ ꯂꯣꯠꯄ ꯌꯥꯗꯗꯨꯅ "ꯏꯄꯥ ꯏꯕꯨꯡꯉꯣ, ꯉꯁꯤꯒꯤ ꯍꯩꯔꯥꯡ ꯑꯁꯤꯗꯤ ꯀꯦꯀꯦ ꯀꯩꯊꯦꯜꯗ ꯌꯣꯟꯕ ꯑꯆꯝꯕ ꯍꯩꯔꯥꯡ ꯅꯠꯇꯦ꯫ ꯅꯍꯥꯜ ꯅꯣꯡ ꯏꯀꯣꯞꯇ ꯆꯥꯛꯇꯥꯕ ꯀꯥꯎ ꯐꯥꯉꯩꯗ ꯏꯄꯜ ꯅꯤꯡꯊꯧ ꯑꯃꯗꯤ ꯄꯟꯊꯧꯅ ꯅꯃꯣꯝꯕꯨ ꯀꯦꯀꯦ ꯂꯩꯕꯥꯛ ꯃꯤꯃꯥꯡꯗ ꯊꯥꯖꯈꯤꯕ ꯅꯃꯥꯛꯀ ꯅꯆꯥꯒ ꯑꯅꯤꯕꯨ ꯇꯨꯅ ꯀꯥꯎꯏ ꯍꯥꯏꯕꯒꯤ ꯆꯀꯥꯎ ꯃꯀꯥꯎ ꯍꯩ ꯀꯧꯏ꯫ ꯅꯃꯥꯛ ꯂꯝꯖꯥꯅ ꯁꯂꯥꯡ ꯆꯤꯡꯗꯒꯤ ꯍꯦꯛꯂꯒ ꯅꯃꯣꯝꯒꯤ ꯍꯩꯖꯤꯡ ꯀꯥꯔꯛꯄ ꯍꯩꯅꯤ꯫ ꯍꯩꯔꯥꯡꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡꯅ ꯍꯩꯔꯤ ꯀꯧꯏ꯫ ꯄꯟꯊꯧꯗ ꯄꯤꯖꯒꯦ ꯈꯟꯗꯨꯅ ꯅꯃꯣꯝꯅ ꯍꯩꯔꯥꯡ ꯆꯔꯣꯡ ꯑꯍꯨꯝꯗꯪ ꯆꯤꯡꯉꯨ ꯊꯥꯡꯖꯤꯡ ꯂꯥꯏꯗ ꯀꯠꯂꯒ ꯊꯝꯖꯍꯧꯕ ꯍꯩꯅꯤ꯫ ꯃꯃꯣꯝꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯋꯥꯡꯉꯣꯟ ꯅꯤꯡꯊꯧꯗꯨ ꯁꯥꯎꯕꯅ ꯂꯨꯇꯣꯟ ꯀꯥꯈ꯭ꯔꯕꯣꯏ ꯃꯃꯤꯠ ꯑꯅꯤꯗꯨ ꯏ ꯀꯥꯔꯛꯂꯤ꯫
ꯃꯃꯣꯡꯕꯨ ꯁꯪꯇ꯭ꯔꯤꯛ ꯌꯦꯡꯂꯒ ꯀꯔꯤ ꯂꯝꯍꯦꯟꯕꯤ ꯅꯄꯥ ꯑꯩꯅ ꯋꯥꯁꯛꯈ꯭ꯔꯕ ꯍꯩꯔꯥꯡꯕꯨ ꯅꯝꯊꯥꯛ ꯇꯧꯗꯨꯅ ꯄꯤꯖꯕꯗꯤ ꯈꯪꯒꯅꯤ ꯑꯩꯒꯤ ꯏꯇꯤꯛ ꯍꯥꯏꯅ ꯆꯩꯔꯒ ꯂꯥꯏꯖ ꯏꯁꯤꯡ ꯊꯧꯕꯣꯝ ꯊꯟꯅ ꯎꯝꯂꯒ ꯃꯆꯤꯜ ꯃꯈꯥ ꯁꯦꯡꯅ ꯇꯦꯡꯊꯣꯛꯂꯦ ꯑꯁꯊꯥꯎꯕꯅ ꯃꯥꯡꯑꯣꯏꯅꯗꯨꯅ ꯅꯨꯃꯤꯠꯇꯨ ꯋꯥꯡꯉꯣ ꯅꯤꯡꯊꯧꯗꯤ ꯇꯔꯥ ꯆꯥꯗꯕ ꯃꯈꯩ ꯐꯃꯨꯡꯗ ꯀꯥꯈꯠꯇꯨꯅ ꯍꯤꯞꯈꯤ ꯃꯕꯨꯡꯉꯣꯒꯤ ꯑꯁꯥꯎꯕ ꯃꯑꯣꯡ ꯃꯇꯧ ꯎꯕꯗ ꯃꯃꯥ 12ꯗꯨ ꯅꯨꯡꯁꯥ ꯊꯤꯔꯦ ꯊꯣꯏꯕꯤ ꯁꯦꯅꯨ ꯃꯄꯨ ꯃꯅꯥꯏꯁꯨ ꯃꯊ꯭ꯋꯥꯏ ꯋꯥꯔꯦ ꯂꯝꯖꯥ ꯈꯝꯕꯅ ꯍꯩꯖꯤꯡ ꯀꯥꯔꯛꯄ ꯍꯩꯔꯥꯡ ꯆꯥꯔꯣꯏ ꯍꯥꯏꯅ ꯆꯤꯡꯎ ꯊꯥꯡꯖꯤꯡ ꯂꯥꯏꯕꯨ ꯄꯟꯗꯨꯅ ꯋꯥꯁꯛꯈꯤꯕꯗꯨ ꯈꯪꯎ ꯊꯛꯇ ꯁꯔꯤ ꯋꯥꯁꯛ ꯀꯥꯏꯕꯒꯤ ꯅꯨꯡꯉꯥꯏꯇꯕꯅꯦ ꯐꯩꯔꯣꯏ ꯖꯥꯝꯕꯅ ꯏꯀꯥꯏꯕ ꯄꯤꯕꯒꯤ ꯁꯥꯎꯅꯤꯡꯕꯅꯦ ꯇꯔꯥ ꯆꯔꯥ ꯍꯦꯟꯕꯒꯤ ꯋꯥꯕꯅꯦ ꯋꯥꯡꯉꯣ ꯅꯤꯡꯊꯧꯗꯣ ꯋꯥꯡꯂꯦꯟ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯣꯊꯥꯐꯝ ꯈꯪꯗꯅ ꯁꯥꯡꯂꯕ ꯑꯍꯤꯡ ꯆꯨꯞꯄ ꯋꯥꯈꯜꯅ ꯈꯣꯝꯂꯦꯟ ꯌꯥꯇꯥꯕ ꯌꯥꯈꯤꯗꯦ ꯀꯔꯝ ꯇꯧꯔꯒ ꯂꯝꯖꯥ ꯈꯝꯕꯕꯨ ꯌꯥꯏꯕꯤ ꯂꯧꯗꯨꯅ ꯏꯀꯥꯏꯕ ꯁꯥꯎꯅꯤꯡꯕꯒꯤ ꯂꯃꯟ ꯈꯨꯝꯅꯕ 9 ꯋꯥꯈꯜ ꯇꯧꯔꯛꯂꯦ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯕ ꯁꯔꯨꯛ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯁꯣꯏꯗꯅ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ ꯅꯧꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯃꯌꯥꯝꯅ ꯂꯥꯏꯛ ꯁꯦꯌꯔ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯤꯟꯕꯤꯔꯝꯃꯨ